खुरुमजरी ISTV Manipuri Paumiyang Tabri Puna Putaram Oxari Maruiba Pauda CSO Singawari Sananaba Numiniki Kongsata Ngasi Interlocutor Aren Rabi Infalda Tunglade Pau Sandonung Pizari Bharat Sarkar amadi NACNIM anina santigi wari sanariba asigi manung channa haukiba August 3 da Naga Peace Accord ama sign tawnakraba matungda Manipur da leiriba civil society organization kayaga interlocutor Aren Rabi ga wari sabagi khongjang ama changsilakliba asida nakalanigi marakta yanaba ama purakpa ngamlagani haina Aren Rabi na thajaba phongdokre Nimini ki Imphal Khongsata ngasi ayuk Imphal airport ta thunglakiba Joint Intelligence Committee ki chairman chu oiriba Indo Naga Peace Toki interlocutor Aren Rabi na makhatana paungmisina phongdokibada hauzik jathariba nakalani gi wari sanabagi thabak asina bhap tanaba purakpa ngamgani haiki ngasi nungthil classic hotel da Manipur da leiriba tongan ba civil society organization singi mihut kangbu amaga anirak suba oina wari sanagani loinana tongan ba political party gi mihut kangbu gasu unaragani haiki We should expect a very amicable solution to the best interest of all. No, today I have come over here for consultation with the civil societies. I had consulted them in the past. It is an ongoing process, and I hope something good will come out of it. No, when we converse with each other, we don't just have a fixed position. We understand each other because much of the problem is on account of mutual misunderstanding. So once we start talking to each other, we understand each other's position, and that helps us in coming to a common ground. That's precisely. No, development is that we are understanding each other better. We are coming closer. The process of consultation is on, and hopefully something should come, and something should come fast. Thank you very much. Khagempali Ideal Club amasung Sandrem Bimera Paibilu Khagempali ngana pitong mamangna konba mafamsingda nisa saba nisa yonba asina chingba kaya asigi mathakta jwar sanaba lagaw khawba sel thana duna sanaba asigumba kaya asisu matam pumna maki oina athingba thamle hairi maram aduna hairiba athingba sing asigi mayokta kanagumana singna duna thabak toraklabadi madugi afafataki daita pumnamak masa masana pujagadabani loinana club asina paikhalakba matam gi oiba chawkha thaurangi thabak thauram kaya da lekai asigi miyamna mateng panglakani haibagi Zabasu Khagempali Ideal Club ki Cherola Sina Haidi Paugi Marakhana Tema Break Amatang Come on Yeah Come on Suzuki gi gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasimak lengsin birau Eastern Suzuki Thangmaiban DM College Road Imphal Manipur ISTV presents award presentation ceremony of First ISBS Manipuri Short Fiction Film Festival 2015, Sunday, November 8, 4:30 p.m. Bot. Dazzling performance by Shine actors, host Danny and Maya, overacting by Tez and Joseph. Watch the award-winning films from 1st November to 7 November from 7 to 8 p.m. every day, only on ISTV Live 2 channel. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal India gi ahanba national awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industrial State Takiel da contact to view
Wangkhem Kendragi MLA ke Meghasandragi yumgi get mayada ngarang numidang sakti leraba bom ama pokhaikre bom adubu phit tawalak pani haina chingnaba sakhangdaba miyo yani lekhidri hairi thawdoga si ngarang numidang pung 8 minute kun rom tabada mafam aduda khanghaudana bom adu pokhai rakhibani matam aduda MLA masadi yumda lekhide mahaki quarter da leiringai da thawdok adu thokibani lekhidraba miyo yani aduna tonglakpa Honda Pleasure registration number MN01Y1756 MLA gi makha thangbada paliba gate mamang dagi phit tara rom lapna leiramki gari macha adu akayatoi thokpa natana manak nakpa mafam singda akayatoi thokpagi dakpham sing ude leikhidaba haksang amana mafam adudagi MLA gi mamang thangbada leiriba gas godown manungda jetpan lanna paisinduna tarami amadi atopa haksang amana mafam adudagi meter kontra rom lapna MLA gi makha thangba yumgi wal nakal gi lambida tarami leikhidaba anigi Sangi Pibam Kahina Soxile, Mapam Adudagi, Maikai Kayada, Mitar Samarom Lapna, Tongan Tongan, Bamapam Singda Saitokuna Leramki. Laikidaba Miyo Sing Adudi, Namarakom Boboy, Apokpa Sarat, Yaripok, Poiro Kongzil, Amadi, MD Dollar, Jahi Contra, Apokpa Ataw Rahaman, Yaripok Tulihal, Tabok Pini. Gari mapugi maming na Senapati district ki Chiru Khuldagi Salu Kawi Hairi Forensic Science ki Miyoy Sing Laktuna Yenglaba Matung Ahing Nongyaida Asib Hakjang Mafam Adudagi Lapkhatkre Thawdok Thokpham da MLA Meghasandra Masa Amadi Thawal district ki SP Radhasyam Yauna Yengsimki Manipur Sarkar ki school sing fagatnaba hotnabada fund matik chana leitabana school khara privatization tawba mathau tare haina MLA RK Imona Fongdokre wafamasi ngasi Johnston Higher Secondary School gi freshers meet kam literary meet ki thauramda mahangna fongdokhibani thauramduda education gi secretary H Dilip amadi director N Pravin su sarukyaki N Pravin na fongdokhibada Manipur da leiriba sarkar gi school sing gi phibam fagatnaba kanna hotnari adubu chahi gi budget asi lupa crore ani mukta oibana thabak Khatpada Kudongsa Tabakaya Mayoknei Kudongsa Tabakaya Leirabasu Mahiroi Singi Khallaga Sarkar gi school Chahum Muki Mathakta Leiriba Sigi Phibam Phagatnaba Kanna Paikhatli Haiki MLA RK Imona Makatana Fongdokhibada Sarkar gi school Singi Phibam Phagatnaba Hotnabada school khara privatization Tauragadi Phagani Haiki Johnston School gi boys hostel ama atupa matamda MOBC gi funding makhada saba yabagi phibam da leiri haiki Imphal East, West, Amadi, Bisnupur District Oina, Makhal Khudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanvita Apamba Gari Supangigani, Pambiba Mio Singno Unabiu, Imphal Finance, Head Office Moirangkom, Loklaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Iram Damasiki, Han Boy Nutokaba, Shanghai Plastic Storage Tank, Sizinabi, Yansinaba Potlam Yaudriba, LLDB Ina Sazaba, Sangai Sizinabi. Lakliba, Nimon Jacobo Kumhiga, Marilena, Sada, Taretagina, Tara Power, Discount Kumbigan, Chahi Taragi Guarantee Galunana, Henaba Makal Kudingi, Apamba Matushin, Kumbigan, Kudum Jabasi, Kumbiga Kundi, London Supermarket Leba, Lee Smart Industry Katadani. Adung Karigumba Awabasing Asi, Mayunaba Toklaba, Maroi Manang Yam Yauba Chunjak Java, Mapala Twin Java, Liberda Akaiba Laklaba, Netraga, Libergi Mapangan, Chontarak Batarabasu, Garishu Waningai Electric, Lift Staff Shira Fizinabu, Adungi Awaba Punama, Koknabigi Pambani, Diabetic Naraba, Anaba Shinashu, Sizina Bayaraba, Lift Staff Capsule Shoe Pangbigani, Lift Staff Siraf Amadi Lift Staff Capsule, Naraga Lying Babudi, Narjinga de Saxel Hobana, Henafe. I'm ready. Telero. Editor car late. Some say Huzik pudi perfectly straight. Ado kankar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung daso align straight oina laina bagidamo. Wow. Huzik su straight oirina. Straight and gorgeous. Sunsilk perfect straight. Lock tobio, rock tobio. School gi mahiroi sing da heart ki laina ga mari laina na lem na heart screening tawbagi kemama Manipur Heart Foundation amadi Sky Hospital and Research Center ga khusam na duna ngarang dagi hokre ahoba nimita Thangal Bazar da leba Guru Nanak Public School da free heart screening camp pangthoki Sky Hospital gi doctor amadi staff sing na saruk yaduna sathariba camp asiga mari laina na punna mahiroi chatruk yangkai screening tawnaba pandam thamli hairi Manipur Lomi Loop Konthokjam Kendra area na Sinduna Lomi Singna Thengnari ba awaba singi matangda conference pangthokre handakta Khabi Lokon gi Lokham Sing mang takhan ki basigi matangda Manipur Sarkar na inspection tawbina badabi tawri mang khraba logi khetri puron pina ba crop insurance yawhan ba amadi kisan credit card phanghan bina ba sarkar gi puning chingsili
Kairao Makting dagi Hasmat Ali sikibagi matang da sem kiba JSina ngasi Kairao Makting Youth Club ki lampakta miyam gi mifam pangthok tuna mara leba MD amu lekai dagi tanthok na bawarep lokre mifam adu da saruk ya kibi laikhidraba Hasmat ki loina bi Jamila Begum na imungi nungai na da bakhara leibadagi mamang da su mapura ba hat kani haina ki hanba laikre handak ium da mi leitabagi khudong chaba loduna miyoi kharaga loduna raga mapura ba hat pani mapura ba hatlaba matung da maitai khulda amuk thamlamba haibasi lemin nariba kanglup singi marakta nungsinadana basin bani haiki MI khana fongdokhibada Hasmat Ali hatpada Janariba Sanmapu KH Brozen amadi Ismat Ali alias Amu yauna atopa miyoi ahumgi maming Irilbung police ta haijakhrabasu miyoi ahum phadana leiri masigi matangda Home Minister amadi Imphal East ki SB unaduna Janaba miyoi sing phana bawakat kre loinana pung kunmarigi manungda Janariba miyoi sing miyam mamangda thoraktuna maral yajadrabadi miyam na matik saba action lokhatna basu warep lawre haiki Naribi singi mathakda sabsana action lokhatna hona bada palmai keram alamal social worker aduga tongan furuki maruina kairao bitra masahal bamun kambugi maitai chilina khudima naso saruk yabi waina jese mahut sillaga ai social worker na miyam da thamjari maroi ba pau amukhana CSO Singawari Sanana Banimini ki Kongsata ngasi interlocutor RN Ravi Ifal da thunglare. Yang tabir punang po amukhana khumjari.